State asida census tawdringai NRC hana pangthoknaba 14 CSOs of Kanglei Paki Mihut Singna Lakliba Tang Mangada Delhi da Chattuna Union Home Secretary yauna High Level Committee on Demographic Change ki Chairman amadi Registrar General of India ga unaduna wari sanagadauri 14 CSOs of Kanglei Pak na miyam ga loinana Changsilakliba ihogi manung channa ngasilub asina Manipur ge Governor Zekumar Bhalaga Imphal ge lockdown da unaduna lamdam asida census tawdringai NRC hana update tawbagi tangai fadaba kayagi matangda wari sanaki Governor ga wari sanaruraba matung 14 CSOs of Kanglei Paki Convener Santan Hakwam na paumi singda hai lobasina miyam ga loina na NRC update tawna bagi matangda changsilakiba khongjangi manung channa Manipur ge Chief Minister amasung Home Minister ga unaduna wari sanaba laikre matung tarakpada ngasi Governor ga unaduna lamdam asida census tawdringai NRC hana update tawbagi matangda wari sanaki hiram asigi matangda Governor na su mahaki maikaidagi angamba thakta mateng pangani haibagi thajaba pirakhi amaromda Lakliba Tang Mangada 14 CSOs of Kanglei Paki Mihut Singh Delhi da Chattuna Union Home Secretary yauna High Level Committee on Demographic Change ki Chairman amadi Registrar General of India ga unaduna State asida census tawdringai mamangda NRC hana pangthoknabagi matangda wari sanaba chakani masida miyamna wari sagadawriba asida yawhaningba machaksing lakliba tang manga fawagi manungda ipsa natraga ipaki office ta laktuna sinabiyo haina santana hakpamna appeal tawki अकोइना गवर्नर दा हाइजबसी लाइबा तांगमा सिदा 14 CSO की मेंबर सिंह से दिल्ली ते चलगा अकोइ यूनियन होम सेक्रेटरी अमदी अकोइ हाई लेवल कमिटी डेमोग्राफिक चेंज की चेयरमैन अमदी RGI न चिंगबा कयासी उनरकान दा अकोइ मणिपुर दा लाइबा सेंसस असि तव मतमदा अकोइना नमदना तवरकेना खनबा मतमदा अकोइना NRC की अमदी फॉरेनर खंदोकपगी अकोइ मरकता ओरिजिनल इंडियन की मसिंग से खंदोकपगी मसिगी चप चाबा अकोइ अंडरस्टैंडिंग अमा प्री कंडीशन अमा थमनद्री बाउदी अदुगुंबा सेंसस तो चथबिरक्तनबा अकोइ रिक्वेस्ट तौजरमी